marmuraga yamna pungning the mong po wapam kardang ngasi khajitang bullet point oina haijana bagi tanja do logjage a nomakta da ngasi gi thoromasigi chief guest oina lengsin biri bai kai kum najari ba honorable sir Kasim Basum aduga secretary sir Michael Achom aduga loinana transport department gi director madam Dr. Nivedita Layan Lapam aduga loinana mangde lengsin biri ba officials sing transport kamari lena ba traffic kamari lena ba officials sing aduga egi nungsi jarba district mayam sindagi lengbirak ba volunteer pum namuk singbu lepsari ba mafam ste khum jari sir sanangasi thambiri bu wafam si anthukna mamal yami ai khoina khangdaba amakak le department chawba pipa ina yam toin toin ngangna bali aina khanjaba matamda transport department haibasi ai khoina in akoina development gi maike di yengera aduga akoina karigumba amagi maike madi yengba matamda transport haibasi khwaidigi maru oiba miyoibagi punsiga suyamna mari leinaba adumba khwaidigi chawba mamal khwaidigi yamba department ama hairga di transport department se ai ahamada thamjage sa sigi maru oiba maram ngasimak akoina pangthoiba thama chupna sathaga doriba road safety month se si aikoi akoina plan am khak tok jaba red cross na siga yamna mari leinaba masi akoi madam na ubi ba haibe tare madam ji di tasengba di ai haide haija ningdabani red cross ki patron member ju ubi bane ba sir aduna maram workan da madam sina suggest to birapa aduna maram workan du da yam sana ba haitai ngasi sana place ma padokpi gi ba aduga thama chupna sathaga doriba kano se akoi gi road safety gi observance sa masi red cross na thama chatha jaroeba red cross na whole the year akoi miyam da lekai khudimta club khudimta masi akoi na masi tobjaga dori ba sir tongna bagi maram di karino har kanda red cross na yam atuba matamda sigi tha sidagi oibi yai mayam da thamjage hoi thabak aisi aina pama thabak tumak hekta ngamdaba su yai ko khara maning mamang khara khaidok khaijin khara leigani yamna athuba matamda red cross ki district mangada Thobal Impal East Impal West Bisnupur haiba mafam singsida ekogi road side ta ambulance amamam thamane red cross ki si yengu sar kam sathi mari le nakhi yengu red cross ki ambulance thamaga ekoi asok pan road accident thokpadu ngakta koina hospital da puba makoi bu help to ba first aid pi do adu khatan na te sa thok tanaba gi damakta reduce kramaina to gata gi haiba gi damakta aikoina laikai gi khungang gi aduga club ki aduga miyam gi kaithel da karida mi punma mafam da aikoina masigi awareness pi ba hogadore ba sa sima ai thamjage ani subu phase da simdi khidam tapthagani ani suba phase da aikoi Kakshing district yaw kanda Kakshing ne Ukrul ne None ne aduga Jiribam ne haiba mafam mari se mari sidasu akoi ambulance thamagane basa sigi su akoi company maga wari sanaba loire aduga masimangna se dana mohina so sinar padi natri yam atuba matamda 90% di aikoi masigi approval zil leibani sir aduna hojik ahan bagi akoi thamdori basi state la ma thamgani aduga aina panjagi district mari du da ma thamgadori hari base ikai khumna jariba innergi honorable MP na wari phajana sanar kanda akoi transport department se masidai da akoi na khara ma chathabiri basi da mateng pangjaba oina red cross ki volunteer singna kari to buya bage miyami yai fana bagi damakta awana ta dana bagi damakta punsi nung sangba live shape to bagi damakta koi kari to buya bage hai basi yengba matamda masi yam na maru oyana logjar khanjabani sir ai koi blood donation ju to wi sir Manipur da ngasi mak layang biriba ana aba khudong sa da leiba mayam punam including road accident porpa matamda surgery ma to matamda blood unit nipan mathau tar heba matamda magi mi kanano maramdi tadan lebani hospital da akoina pukat bibani akoina layang biribani adu magi put adu e du kanana pibi gidori se red cross na piri sir sibajo thamjage hayeng lakada betang tara ma thoisi da su Thobal district ki
आई मरुक मपांग मयाम सिंग में यावबिरी volunteer यावबिरी charang pata silga akoi blood donation tawdori aikoi sidagi sumi EP na aingonda engage torpa mi khara mazulai aina sarang pata ni nang lapa ju sakya haiba mi yauri sumai tokdana live shape tongna basida only akoina kari miam da sigi awareness piba du khatan yarak taba practically koina work to wi yana ba plan se sar akoina lokochari matang Sana ngasi thambigi ba yam ten ba space orga su sar si aga mamang dagi su ai na zu yam na khangja ba hai tare wa ngang ba matam da wahi ma phongdo pa matam da koi kari hai ga dage si hai ra ga di kari ma gi misang adu kari lai ta ba hai tare pura straight yam phajana hai re si sar da har pa da akoi sar SP mamang de lingsin dun le bi re ko I want the phone to go matam the SP no the phone to prime sarna kubi torukti kadui tokduin chicken ang bumur di sar to buya ba si ai gi mini no khar SP no kharang ti ing biuna sarna happy be sar tok de ba sigi por sigi de ai sar ge to ahu kuba ni jage me am gi simma thamoi seng ba leiba prajam yam nungsi ba akoi gi law system masibu ba yamna streamline the program bu khona ba matam da puksil sing mi se sar mi khara akoi mathok tai aduna sarna so koi red cross na tokjari besi khara kambiramba asigi namak hanna thagasari togi gini sar akoine hek lei ba makai ngarang su dumngai ngasi su dumngai akoi khudong sadraba mi sing na mateng pamgi thabak ngarang ahlaman mayam sing blanket free da koi yelui hygiene kit yum sama ga yakhai ga nipan da koi yelui ngasi su yenaba thorang leri adu matata amuk nungthil da mu khajiri da akoi madugi akoi official mayam sing volunteer mayam sing chalaga mateng pangli thabak sungre plate no 365 days is a nong tilete mi mateng pangjari ba group am haiba tardi Manipur da red cross natra leite everything kai haijari thank you sir sar gi matam yengjaraga haijaning bo wapam khradang si ai swaida tubat na tai samjage tobatabu aikoina lepchari ba se koi karimta leiba nate akoina lepisi sar hoigumba mayamna nungsibi ba mayamgi thogjala dugi makha pon akoina lepa ngamjabani makha tarpom matamda thabak yamna togjani nge sar madam ju leire adagi akoi sar michael leire punamak simsibu lit to biri sar leire sidaida aikoina haining yamna lei naron sum kharga haijar ke sana kudam tu tin dopiu sa akoina haibadi yani haibasi sana amutang mayam jo haibi ne re khwang kubi thank you sir mayam kunamaki voice si tabi re bani na akoin haijar pumatam da thau pujar bani na si ijara ke aduna haijar pumatam da mateng kharga pangbiu pangbigi dor mateng do Narendra da pangbanate sar red cross ki office da pangbanate sar Manipur gi lektalar khudong thirba miyam gi mafam da yohan jage through red cross haiba chim thamjaraga yaithomina rasi